ꯀꯔꯤꯅꯣ ꯑꯣꯖꯥ ꯆꯤꯟꯖꯥꯛ ꯄꯨꯝꯍꯟꯗꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯥꯝꯕꯩꯗꯤ ꯂꯣꯏ ꯆꯥꯊꯣꯛꯄ ꯅꯪ ꯑꯃꯨꯛ ꯍꯥꯏꯌꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯊꯥꯔꯨ ꯋꯥꯂ ꯊꯣꯛꯑꯕꯗꯤ ꯀꯩꯗꯧꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯋꯥꯕ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯔꯥꯗ ꯑꯅꯧꯕ ꯆꯦꯞꯇꯔ ꯑꯃ ꯌꯥꯎꯔꯅꯤ ꯂꯣꯀꯦꯜ ꯌꯦꯡꯅꯤꯡꯗꯅ ꯌꯦꯡꯕ ꯅꯠꯇꯦ ꯑꯦꯛꯁ ꯌꯥꯎꯕ꯭ꯔꯅ ꯌꯦꯡꯕꯅꯤ मचा नुसीदब मपा लेकिन सना अबुदती अङांगी मपादु अइरा मीरा खितंग सिंगबगी वान पावमने एरिया 51 दगी एलियन अमा नानथोखेना हाइरी एलियन अदु मी मानबा सागी सलोन मयाम अमा सु लौबा ngami नोकपदसु हाइगा नोई कनागुमना थेंगनबीबा ताबरी मखागी नंबर असिदा पाव पिबिरौ यू तलीबा मकाई से बागी पीनी है यू एक अत्रबाई समाई